ꯑꯩꯒꯤ ꯀꯩ ꯂꯩꯔꯛꯇꯣꯏꯅꯣꯌꯦ ꯂꯥꯛꯑꯣ ꯁ꯭ꯇꯣꯔꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯪ ꯑꯄꯥꯝꯕ ꯈꯜꯂꯣ ꯂꯩꯕꯤꯔꯒꯦ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯒꯗꯕ ꯌꯥꯝ ꯌꯥꯎꯋꯦ ꯃꯤꯁ ꯗꯣꯔꯦꯃꯣꯟ ꯅꯪ ꯅꯁꯥꯅ ꯂꯥꯛꯑꯒ ꯑꯄꯥꯝꯕꯗꯣ ꯈꯟꯗ꯭ꯔꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯁꯜꯂꯛꯀꯅꯤ ꯐꯥꯒꯤ ꯅꯠꯇꯦꯍꯦ ꯌꯥꯝ ꯍꯣꯡꯅ ꯍꯧꯖꯤꯛ ꯊꯥꯔꯤꯕꯅꯤꯀꯣ ꯐꯦꯁꯇꯤꯚꯀꯤ ꯃꯌꯥꯒꯤ ꯍꯥꯏꯇꯥꯔꯦ ꯕꯦꯕꯦ ꯑꯁꯤꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯅꯤꯇꯣꯟ ꯍꯩꯇ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯖꯦ ꯕꯦꯠ ꯇꯧ ꯊꯥꯡ ꯍꯥꯏꯗꯣꯏꯔꯣ ꯃꯤꯡꯁꯦ ꯎꯍꯧꯗ꯭ꯔꯦ ꯑꯩꯅ ꯇꯥꯏꯕ ꯉꯥꯟꯕ ꯅꯣꯛꯂꯛꯑꯣ ꯃꯦꯗꯥꯝꯃꯦ ꯑꯩ ꯀꯩꯅꯣ ꯆꯥꯔꯛꯑꯦ ꯁꯦꯕꯣꯠ ꯊꯣꯡꯕ ꯅꯛꯄꯅꯦ ꯀꯦꯐ꯭ꯔꯤ ꯃꯐꯝꯁꯦ ꯀꯩꯅꯣ ꯁ꯭ꯇꯣꯔ ꯑꯦꯗ꯭ꯔꯦꯁꯂꯣ ꯅꯣꯡꯃꯩꯕꯨꯡ ꯍꯥꯏꯔꯒ ꯃꯅꯨꯡ ꯆꯪꯗꯧ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯅꯣꯡꯃꯩꯕꯨꯡꯒꯤ ꯑꯣꯏꯜ ꯄꯝ ꯂꯩꯕꯗꯣ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟ ꯂꯩꯔꯒ ꯅꯣꯡꯃꯩꯕꯨꯡꯗ ꯍꯥꯏꯔꯛꯑꯅꯤꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯃꯆꯤꯟꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯁꯤꯟ ꯏꯝꯐꯥꯜ ꯁꯤꯟ ꯑꯅ ꯁꯤꯒꯤ ꯑꯣꯄꯣꯖꯤꯠꯇ ꯀꯩꯅꯣ ꯂꯩꯔꯦ ꯑꯣꯏꯜ ꯄꯝ ꯂꯩꯔꯦ ꯇꯣ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯕꯅꯦ ꯑꯗꯨꯝ ꯁꯣꯔꯣꯛꯇ ꯔꯥꯏꯠ ꯂꯣꯝꯗ ꯑꯗꯨꯝ ꯊꯥꯔ ꯂꯩꯔꯅꯤ ꯊꯦꯡꯛ ꯌꯨ ꯑꯦꯟ ꯇꯥꯏꯕꯪ ꯉꯥꯟꯕ ꯃꯩꯇꯩ ꯌꯥꯎꯗꯦ ꯂꯥꯛꯄꯤꯌꯣ ꯁ꯭ꯇꯣꯔꯗ ꯂꯥꯛꯑꯒ ꯑꯣꯏꯅ ꯈꯟꯕꯤꯌꯣ ꯑꯩꯅ ꯎꯠꯄꯗ ꯍꯥꯏꯗꯤ ꯐꯖꯅ ꯎꯠꯄꯗꯣ ꯑꯃꯃꯝ ꯇꯧ ꯂꯩꯕꯗꯨꯗꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯣꯏꯅ ꯃꯤꯠꯅ ꯌꯦꯡꯉꯒꯀꯣ ꯑꯗꯨꯅ ꯍꯦꯟꯅꯤꯕ ꯁꯤꯒꯁꯦ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯕꯅꯦ ꯑꯣꯏꯅ ꯂꯥꯛꯑꯒꯀꯣ ꯂꯤꯠꯂꯒ ꯑꯄꯥꯝꯕꯗꯣ ꯈꯟꯅꯕ ꯍꯥꯏꯇꯥꯔꯦ ꯐꯅꯦꯛꯀꯒ ꯄꯥꯕ ꯌꯥꯕ ꯖꯤꯟꯁꯀ ꯄꯥꯕ ꯌꯥꯕ ꯑꯗꯨꯝ ꯃꯈꯜ ꯍꯥꯏꯇꯥꯔꯦ ꯀꯣ ꯀꯃꯦꯟꯁ ꯃꯈꯥꯗ ꯌꯥꯝ ꯌꯥꯎꯋꯦ ꯂꯤꯟꯊꯣꯏ ꯐ꯭ꯔꯣꯛꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯃꯦꯟꯁꯤꯡꯁꯦ ꯁ꯭ꯋꯥꯏ ꯕꯦꯕꯤ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯂꯦꯞꯄꯛꯑꯒ ꯁ꯭ꯋꯥꯏꯅ ꯇꯛ ꯎꯠꯄꯤꯔꯛꯎꯗꯅ ꯊꯣꯏꯁꯤꯅ ꯑꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯀꯦꯃꯦꯔꯥꯃꯦꯟꯅꯦ ꯅꯣꯏꯅ ꯎꯠꯂꯛꯀꯗꯕꯅꯦ ꯗꯤꯁꯄ꯭ꯂꯦ ꯇꯧꯗꯕꯁꯨ ꯂꯩꯕꯁꯤꯅ ꯗꯤꯁꯄ꯭ꯂꯦ ꯇꯧꯕꯒꯩꯗꯨꯅꯦꯕ ꯁꯤꯒꯩꯁꯤꯅ ꯍꯧꯖꯤꯛ ꯑꯣꯐꯔ ꯌꯥꯝ ꯄꯤꯔꯤꯕꯅꯤ ꯐꯖꯕꯤ ꯌꯥꯎꯕꯅꯦ ꯁꯟꯗ꯭ꯌꯥ ꯁꯤꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯁꯨ ꯑꯃ ꯂꯧꯔꯦ ꯁꯤꯁꯦ sina numit lay matam loiraktaure hujik देखो
ai khụt sẽ cái nó thái nó phun vào mang những thằng cho nên là tìm mirror đi cái tao mirror đã út cái tao này cute cute đó sẽ dọn cute anh này li bật top sẽ dọn phải không sẽ su leire có sta blue color leire anh này li bật machu color sẽ su leire dagi anh này ngasai ut pada sisi gampang Lap na leire su korogi masa na mapun kharata tha khale ta Chốt thajaribo anh nghĩ hết chân Lila kaya phasa bane sije ai suma lele sige din si jam phasa bane comment pa kìa ai phiền bằng masa wala am lay haidi top se phasa ba am lay ba masa nanan ba dressing che gi loi ma le dressing sin se loi hek cha nei ai ngo da pakcha ni popi kar mano pakcha du ja nào ba ai chặt là nang lạc tôi nát rõ ha hai nằm tên nô lô ô ya để tàu đi xe ha gì tàu lô nô lắm kì ở đây số anh quan tâm là sana na uống bột tí nó mà rôm sai ba pina da lag pa du này ở đây số đây này inau pi cái ngang tên mai phasa về ao này Leti no na phajagada dress me am yaw lao phal sin da nang na lido pa me lay sta karamba pam ge hair o machu blue su lay pink su lay adum khal lay akhoi na hai badi ta u hodre phajaba ama loram mo ai gi za ko bagi Masana khăn rồi để đi khăn đe. Ke winter gi muk lak pa da mu lak ke. Sa phasa ba maya ma muk la ni. Wazip to offer me ama ma pi ri ba ko aduna lak sim biro imana bi meam imana ba jing di yaw de ko imana bi jing gi hai tare. Adu imana bi hai di khoi heroin jingi le bigi su ai ko ke ai